ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯃꯔꯜ ꯃꯊꯨꯝ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯤ ꯑꯣꯏꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯗꯤ ꯍꯣꯠꯅꯕꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯁꯛ ꯅꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯗꯤ ꯐꯅ ꯁꯨ ꯅꯣꯝꯗꯨꯅꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯊꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯃꯩꯊꯪꯗꯗꯤ ꯂꯥꯏꯔꯕ ꯄꯠ ꯇꯠꯂꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯀꯣꯠꯇ ꯐꯧ ꯃꯔꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ, ꯆꯦꯡꯐꯨꯗ ꯆꯦꯡ ꯈꯨꯌꯥ ꯑꯃꯠꯇ ꯍꯥꯞꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯅꯨꯄꯤꯗꯨ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯏꯃꯨꯡꯗ ꯀꯞꯅꯔꯛꯏ꯫ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯆꯪꯂꯛꯂꯒ "ꯀꯔꯤ ꯇꯧꯔꯦ ꯏꯇꯩꯃ, ꯀꯞꯅ ꯂꯥꯎꯅꯔꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯕꯗ ꯃꯇꯩꯃꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯀꯞꯂꯤꯕꯅꯤ꯫ ꯏꯆꯥꯁꯤꯡꯅ ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯖꯤꯜꯂꯛꯏ, ꯀꯣꯠꯇ ꯐꯧ ꯃꯔꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ, ꯆꯦꯡꯐꯨꯗ ꯆꯦꯡ ꯈꯨꯌꯥ ꯑꯃꯠꯇ ꯂꯩꯇꯦ, ꯂꯥꯝꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯅꯔꯤꯕꯅꯤ꯫ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯌꯥꯝꯕꯁꯨ ꯁꯨ ꯅꯣꯝꯕꯗ ꯃꯔꯨ ꯀꯦꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯔꯨ ꯅꯣꯝꯂꯨꯕ ꯈꯨꯗꯤꯡꯃꯛ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯂꯥꯏꯕꯛꯅꯕꯨ ꯇꯝꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ." ꯃꯇꯩꯃꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯆꯦꯡ ꯆꯥꯛ ꯉꯥ ꯊꯨꯝ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯇꯩꯃꯗ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯍꯣꯠꯅꯕꯤꯔꯣ꯫ ꯍꯌꯦꯡꯗꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯏꯇꯩꯃꯒ ꯇꯥꯗꯒ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯕꯤꯔꯣ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯔꯣꯡ ꯆꯨꯝꯕ ꯂꯧ ꯐꯩꯗꯣꯝ ꯑꯅꯤꯗꯪ ꯈꯜꯂꯒ ꯈꯥꯎꯕꯤꯔꯣ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯗꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ?" ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒ ꯑꯅꯤ ꯑꯗꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯆꯪꯁꯤꯟꯗꯨꯅ ꯀꯣꯜꯂꯒ ꯀꯞꯃꯤꯟꯅꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯍꯟꯈ꯭ꯔꯦ꯫ ꯃꯥꯅ ꯄꯤꯔꯝꯕ ꯆꯦꯡ ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯒ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃ ꯑꯅꯤ ꯑꯗꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯄꯣꯊꯥꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛꯉꯟ ꯆꯥꯔꯒ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯧꯕꯨꯛꯇ ꯀꯨꯝꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯧ ꯐꯩꯗꯣꯝ ꯑꯅꯤꯗꯪ ꯈꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯐꯩꯗꯣꯝ ꯑꯃꯃꯝ ꯈꯥꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯦ꯫ ꯈꯨꯗꯥꯞ ꯑꯃ ꯄꯥꯏꯔꯒ ꯊꯥꯡꯒꯣꯜ ꯊꯥꯒꯦ ꯇꯧꯔꯛꯄꯗ ꯃꯃꯤꯠ ꯀꯣꯔꯐꯨꯃꯨꯛ ꯂꯥꯎꯕ, ꯃꯌꯥ ꯁꯤꯡꯖꯪ ꯄꯥꯟꯕ, ꯃꯁꯝ ꯃꯅꯥ ꯐꯥꯔꯒ ꯀꯨꯆꯨ ꯃꯨꯁꯤꯜ ꯃꯨꯔꯕ, ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯅꯨꯄꯥ ꯑꯃꯅ ꯂꯕꯨꯛ ꯃꯌꯥꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯑꯌꯥꯛꯄ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯂꯥꯎꯔꯗꯨꯅ ꯆꯩ ꯊꯥꯡꯂꯛꯏ, "ꯍꯥꯏ, ꯐꯧ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯕ ꯅꯈꯣꯏ ꯑꯅꯤ ꯀꯅꯥ ꯀꯅꯥꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯕ ꯃꯈꯩ ꯐꯨꯔꯒ ꯃꯉꯛ ꯂꯥꯛꯇꯨꯅ ꯏꯜꯂꯛꯂꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯋꯥꯔꯧꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕ ꯈꯪꯂꯦ, ꯅꯇꯩꯃꯒ ꯑꯩꯒꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯪꯅ ꯂꯝꯍꯥꯡꯗ ꯃꯤꯅꯥꯏ ꯊꯥꯗꯣꯛꯂꯒ ꯑꯩꯕꯨ ꯐꯨꯍꯟꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ?" ꯐꯨꯔꯛꯄ ꯆꯩꯐꯝꯁꯤꯡ ꯑꯗꯨ ꯎꯠꯇꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯅꯥꯎꯗ ꯊꯃꯣꯏ ꯁꯣꯛꯅ ꯇꯝꯂꯝꯃꯤ꯫ ꯃꯅꯥꯎꯅ, "ꯇꯥꯗ, ꯅꯅꯥꯎꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯒ ꯆꯠꯁꯤ, ꯑꯩ ꯏꯁꯥꯃꯛꯅ ꯈꯥꯎꯔꯒ ꯏꯇꯩꯃꯒ ꯇꯥꯗꯒ ꯑꯅꯤꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯒꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯕꯨꯛ ꯇꯥꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯂꯕꯨꯛ ꯌꯧꯔꯒ ꯃꯅꯥꯎ ꯅꯨꯄꯥꯅ ꯂꯧ ꯈꯥꯎꯒꯦ ꯇꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯅ ꯂꯧꯔꯛꯇꯒꯤ ꯍꯧꯒꯠꯂꯒ ꯆꯩꯔꯛꯏ, "ꯍꯥꯏ, ꯏꯀꯥꯏ ꯈꯪꯗꯕ ꯂꯧꯄꯨ, ꯅꯪꯅ ꯅꯅꯤꯡ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯇꯣꯞꯄꯗ ꯐꯧ ꯄꯤꯒꯗꯧꯔꯤꯕꯅꯣ?" ꯃꯅꯥꯎ ꯅꯨꯄꯥꯅ, "ꯅꯪ ꯀꯅꯥꯅꯣ? ꯀꯔꯤ ꯅꯊꯧ ꯂꯩꯗꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯤꯕꯅꯣ?" ꯂꯥꯏ ꯑꯗꯨꯅ, "ꯑꯩꯒꯤ ꯏꯊꯧ ꯂꯩ, ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯑꯍꯥꯎꯕꯇ ꯆꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯅ ꯏꯊꯕꯥꯛ ꯑꯁꯤꯗ ꯂꯥꯡꯒꯣꯟꯅ ꯇꯧꯍꯜꯂꯒ
ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯐꯧ ꯆꯦꯡ ꯋꯥꯠꯇꯅꯕ ꯄꯤꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯊꯕꯥꯛꯇ ꯊꯥꯕ ꯃꯔꯨ ꯑꯣꯏꯕꯒꯤ ꯆꯥꯊꯣꯛ ꯍꯦꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯈꯪꯖꯧꯍꯦ ꯑꯄꯪꯕ, ꯑꯩ ꯅꯪꯒꯤ ꯅꯔꯥꯏꯕꯛꯀꯤ ꯂꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯀꯤꯔꯝꯕꯗꯒꯤ ꯈꯔ ꯈꯔ ꯐꯔꯛꯇꯨꯅ ꯂꯥꯏ ꯑꯗꯨꯗ ꯈꯨꯔꯨꯞ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯛꯏ, ꯍꯦ ꯏꯔꯥꯏꯕꯛꯀꯤ ꯂꯥꯏ, ꯅꯅꯥꯏ ꯈꯪꯖꯔꯨꯗꯕꯅꯅꯤ, ꯑꯄꯪꯕ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯅ ꯑꯩꯕꯨꯗꯤ ꯊꯧꯖꯥꯟꯕꯤꯔꯤ, ꯅꯅꯥꯏ ꯏꯌꯥꯝꯕꯗꯤ ꯂꯩꯇ ꯂꯥꯏꯔ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯂꯥꯏꯅ ꯈꯨꯝꯂꯛꯏ, ꯃꯥꯁꯨ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯇꯨꯝꯍꯧꯔꯤ꯫ ꯃꯥꯕꯨ ꯎꯅꯤꯡꯂꯕꯗꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯊꯥ ꯀꯌꯥꯃꯔꯨꯝ ꯆꯠꯂꯒ ꯁꯃꯨꯗ꯭ꯔ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨ ꯋꯥꯡꯃ ꯂꯥꯜꯂꯒ ꯈꯔꯗꯪ ꯆꯠꯂꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯒꯅꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯒ ꯁꯛ-ꯆꯨ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯇꯨꯝꯂꯝꯒꯅꯤ꯫ ꯀꯔꯤ ꯑꯃꯠꯇ ꯀꯤꯗꯅ ꯃꯥꯕꯨ ꯍꯧꯗꯣꯛꯂꯒ ꯂꯥꯛꯃꯤꯟꯅꯔꯨ꯫ ꯃꯉꯣꯟꯗ ꯍꯥꯏꯖꯧ, ꯃꯥꯅꯕꯨ ꯆꯥꯟꯕꯤꯔꯕꯗꯤ ꯍꯦꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯈꯪꯉꯨ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯩꯃꯒ ꯃꯅꯥꯎꯅꯨꯄꯥ ꯃꯌꯥꯝꯕ ꯑꯍꯨꯝꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯥꯗ, ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕ ꯂꯥꯏꯕꯛꯀꯤ ꯂꯥꯏ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯅꯇꯩꯃ ꯍꯣꯏ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯍꯥꯏꯔꯒ ꯆꯦꯡꯖꯦꯜ ꯈꯔ ꯃꯅꯥꯎꯗꯒꯤ ꯅꯤꯗꯨꯅ ꯌꯣꯝꯂꯒ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯊꯤꯗꯅ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯂꯤ꯫ ꯌꯥꯗꯕ ꯃꯇꯥꯡ ꯊꯣꯛꯂꯛꯄꯗ ꯎꯈꯣꯡ ꯋꯥꯈꯣꯡ ꯆꯪꯗꯨꯅ ꯃꯇꯥ ꯐꯕ ꯃꯐꯝ ꯌꯦꯡꯂꯒ ꯑꯍꯤꯡ ꯂꯦꯛꯏ꯫ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯎꯃꯪ ꯋꯥꯃꯪ ꯂꯥꯟꯅ ꯆꯔꯥꯀꯌꯥ ꯍꯦꯟꯅ ꯂꯥꯛꯄꯗꯨꯅ ꯃꯃꯩꯊꯪꯗ ꯃꯅꯥꯎꯅꯨꯄꯥꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯅ ꯇꯥꯛꯂꯛꯈꯤꯕ ꯁꯃꯨꯗ꯭ꯔ ꯑꯗꯨ ꯌꯧꯔꯕꯣꯏꯔꯦ꯫ ꯆꯥꯎꯔꯕ ꯏꯄꯥꯛꯇꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯏꯊꯛ ꯏꯄꯣꯝ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯉꯪꯂꯤꯕ ꯏꯁꯤꯡꯒꯤ ꯏꯔꯥꯎꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯎꯔꯨ ꯇꯥꯔꯨꯕꯗ ꯃꯌꯥꯝꯕ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯟꯖꯟꯕ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯑꯔꯦꯝꯕꯗ ꯍꯤꯡꯒꯗꯧꯕꯒꯤ ꯁꯔꯨꯛ ꯁꯃꯨꯗ꯭ꯔ ꯂꯥꯟꯕꯗ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯏꯄꯥꯛ ꯃꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯔꯦ꯫ ꯃꯇꯦꯛ ꯈꯔ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄꯗ ꯎꯖꯥꯎ ꯑꯃ ꯊꯦꯡꯅꯗꯨꯅ ꯃꯗꯨꯗ ꯀꯥꯈꯠꯂꯦ꯫ ꯑꯁꯨꯝꯅ ꯎꯖꯥꯎ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯛꯄꯅ ꯇꯣꯔꯕꯥꯟ ꯌꯧꯔꯦ꯫ ꯆꯥꯗ ꯊꯛꯇꯅ ꯂꯥꯛꯄꯅ ꯇꯣꯔꯕꯥꯟ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝꯕꯗꯨ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯕ ꯃꯈꯩ ꯆꯣꯛꯊꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯕꯒꯤ ꯄꯥꯡꯒꯜꯅ ꯀꯟꯈꯤꯕꯅ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯆꯠꯇꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯊꯤꯔꯛꯈꯤ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯂꯥꯏꯕꯛꯀꯤ ꯂꯥꯏ ꯑꯗꯨ ꯂꯩꯔꯝꯂꯦ꯫ ꯑꯍꯥꯟꯕꯗ ꯀꯤꯔꯕꯁꯨ ꯃꯍꯥꯛ ꯑꯩꯒꯤ ꯂꯥꯏꯅꯤꯀꯣ ꯈꯜꯂꯨꯕꯗ ꯀꯤꯕ ꯐꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏ, ꯑꯩ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥ, ꯍꯧꯒꯠꯂꯁꯤ꯫ ꯆꯨꯝꯅ ꯀꯧꯕꯗ ꯇꯥꯗ꯭ꯔꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗ ꯂꯥꯏ ꯑꯗꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯂꯥꯏ ꯑꯗꯨ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯃꯔꯥꯏꯕꯛ ꯐꯕ ꯍꯧꯔꯛꯂꯦ꯫ ꯈꯣꯡꯅꯥꯡ ꯃꯊꯛꯇꯒꯤ ꯃꯍꯨꯝ ꯁꯥꯗꯨꯅ ꯂꯩꯕ ꯀ꯭ꯋꯥꯛꯅ ꯆꯦꯜꯂꯛꯄ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃ ꯃꯊꯛꯇ ꯄꯣꯞ ꯍꯦꯛ ꯇꯥꯔꯛꯏ꯫ ꯃꯗꯨ ꯈꯨꯜꯂꯒ ꯂꯥꯏꯅ, ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯔꯥꯏꯕꯛ ꯐꯕ ꯍꯧꯔꯦ, ꯁꯦ ꯂꯧꯁꯤꯜꯂꯣ, ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯌꯧꯕꯒ ꯈꯨꯗꯣꯞ ꯑꯗꯨ ꯍꯨꯟꯕꯗ ꯑꯆꯧꯕ ꯍꯤ ꯑꯃ ꯊꯣꯛꯂꯦ꯫ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅ ꯇꯣꯔꯕꯥꯟ ꯌꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯡꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯗ ꯄꯥꯟ ꯍꯧꯕ ꯂꯝꯄꯥꯛꯇꯒꯤ ꯄꯥꯅꯥꯎ ꯑꯅꯤ, ꯁꯤꯡ ꯍꯧꯕ ꯂꯝꯄꯥꯛꯇꯒꯤ ꯁꯤꯡꯅꯥꯎ ꯑꯅꯤ, ꯂꯐꯨ ꯍꯩꯀꯣꯜꯗꯒꯤ ꯂꯐꯨ ꯄꯥꯝꯕꯤ ꯃꯆꯥ ꯑꯅꯤ ꯐꯨꯛꯂꯒ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯛꯄꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯇꯨ ꯃꯆꯥ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯎꯅꯗꯨꯅ ꯍꯔꯥꯎꯃꯤꯟꯅꯔꯦ꯫ ꯃꯇꯨꯡꯗ ꯂꯥꯏꯕꯛꯀꯤ ꯂꯥꯏꯅ, ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯧꯕꯨꯛꯇ ꯂꯣꯡꯅ ꯍꯤꯞꯊꯔꯒꯦ꯫ ꯑꯩꯒꯤ ꯊꯕꯥꯛꯇ ꯅꯪꯅ ꯄꯨꯔꯛꯄ ꯄꯥꯅꯥꯎ ꯁꯤꯡꯅꯥꯎ ꯑꯃꯗꯤ ꯃꯔꯨ ꯃꯔꯥꯡ ꯐꯧꯅꯆꯤꯡꯕ ꯄꯪꯂꯪꯗ ꯂꯪꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯏꯗꯨ ꯍꯤꯞꯊꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯑꯗꯨ
ꯂꯪꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯇꯝꯐꯥ ꯈꯨꯗꯣꯞꯇꯨ ꯍꯨꯟꯗꯨꯅ ꯌꯨꯝ ꯀꯩ ꯁꯅꯥ ꯂꯨꯄꯥ ꯁꯟ ꯁꯪꯒꯣꯜ ꯃꯌꯥꯝ ꯊꯣꯛꯇꯨꯅ ꯋꯥꯠꯇ ꯄꯥꯗꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯧꯕꯨꯛꯇ ꯊꯥꯈꯤꯕ ꯄꯥꯅꯥꯎ ꯁꯤꯡꯅꯥꯎ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯑꯗꯨ ꯍꯣꯝ ꯍꯣꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯍꯩ ꯃꯔꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯛꯇꯨꯅ ꯑꯗꯨꯛ ꯂꯥꯏꯔꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕ ꯑꯣꯏꯔꯦ꯫ ꯂꯥꯏꯕꯛ ꯂꯩꯇ꯭ꯔꯕꯗꯤ ꯍꯣꯠꯅꯕ ꯀꯟꯗꯨꯅꯁꯨ ꯑꯣꯏꯕ ꯌꯥꯗꯦ꯫ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯃꯄꯥꯟꯅ ꯂꯥꯏꯔꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ꯫